Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia-gi apamba model sing supnadagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si mangan biganu ngasi mag-contact tawbirau terms and condition apply. ELITETV news the clothing tabri so amtara muslim ro nga sin fala funga paw se sing da kari kari ho paw du khamdi ja hamdale re base pona pam da thawal da milisin kyana peace rally chat khre khud thingden mangam de iho sagat sagadabni joram thanga kumuzamada lanjena khra basingi jum thugai bada aman nallaga sire prime minister da memorandum pishenduna su tokna batakshin khre KCP crisis monitoring cell ki report thamlakli hayeng class 12 ki exam haidok lagani anak pada anak pe school tamna basen gani minister iranga mailena FRI lisingani ka chohum kuntaru restart tore Kuldip Singh security na ID mari dispose tokre naro under service tobiganu union haibachina khoi pona phomgi maro pawre pathang lari basi naro ga thodang da thobal da myoi lak na khujing oiraga illegal immigrants ngi mayokta achabu khongjang chatkre state gi irang normal oire rumor ki mahota mausa ki punchita hanjilakna bahona minasi security advisor class 12 phawba levna mai tamangani UPSC gi emit card me kuni thoi dagi lobu yaragani joro na kuki la lobu singda mateng pangtuna UN da Manipur ki history bu lan uhanaba sei thaba yaroi ICK taje relief camp ki juvenile oireba angang sing tungda afabu oinaba moral counseling PBU ERDO haibisina khoi naron thodangi maro pawre bathang leri basi sana leba ta Manipur gi saktam kai bi yaru haiba khulaw lawduna thawal du rally chat khre khumujamba meti likai da pot huba changluba miyo ema yumna nanduna sire internet service ihanba matam changkhigani Kuldip Singh leitan pokpina maitei gi aroiba khulgum khanbiganu su militant sing takto piu khunja singh class 12 examination fall hang law tholagani matric exam gi MIL subject sing che yengba ngamdri minister AT gi lekhidraba thomi gi aroiba athomangam pangthokre haibisina khoi sana leba ki maro pawre pathang lebsi Sangay Express da relief camp sing da mahairoi lising meriga chatre nifutere lady wasanta akhana ba haksel jai pathorang sing paket kadabani haibisina khoi Sangay Express ki maro pawre pathang lebsi Isel Express da police tagi lokhiba kulai samliga marfudi pan lokhatle su camp sing da surprise checking left na tori Kuldip kuki lusing ba singna tongan ba political administration thamna ba takshin kibagi mayokta union minister Ranjanna prime minister da wakat khre Imphal Morel lambida por photo su putin toba thingkre kuki la ba sina phajin kiba miyo ama kokta gi pangal sina kalore kokomi gi me makha da pak sina confirm chathari rally chatki maitai yum sing paktak na mai thara faw da army singna yausang mai thaw gum yeng le pende miyam haibsina Isel Express ki mo pawre pathang le bsi irebakta thawbal da miyo lising kya na rally chat khre Manipur thugai bi yaru habi khongjang leptri displaced mairo sing mai masing tamana ba ngasi dagi leingak na boy column na singba yen thoklagani education minister Mizoram siangwa phom Manipur apun basaktam singna bani haibsina khoi irebaki maro pawre pathang le bsi huelan paw da arambai tengol gi lekheraba thomi ahum gi manungda amagi mafumda ikai khumna bu utkhre Kevin PD loisangda mong bachang labra godown sindagi cheng truck mapot chawnga hena chingthok khibagi matangda nasi khongda tainare highway singda pot chei puba gari sing palan danaba security advisor na kangpo pm sungchara sambudha chandra wari sanagadori jiri bamdagi phal tamna lak pot chei purak truck amasung oil tanker ni phum doi gas bullet kuni pa jauna
ट्रक चनी कुंथ्रा मापन चंगलखरे सेनापति डिस्ट्रिक्ट पोची पुरक्पा ट्रक चाम कुंथ्रा माथोई पंदुन लेरी थोखिबा इरांगसिगी मरी लेनाबा तोखटपा केस सिंगनिगा चौम कुंतरुक सुरे लाखिबा अपुन नोंमै लिसिंग मसुमना हुमरागी मनोंदा चामरिगा मरफुगा निपा रिकवर तौरे थौबालदा मियो लिसिंग क्याना रेली चटख्रे एमएलए तरा डिस्क्वालीफाई तौनबा मेमोरेंडम पिसिनख्रे कांग्रेस की सिद्धरामैया कर्नाटका की कुनमरी सुबा चीफ मिनिस्टर होना वसक लौख्रे हैबसिना ओयल लंपाव की मरो पावरे मथंग लेबसी संगाई एक्सप्रेस इंग्लिश एडिशन नि जरेबसी factual narrative spell out in memorandum to Prime Minister Modi. Sisipur Maitei Sikh Prime Minister's intervention. 10 kgs of explosive and 2,000 detonators seized at Imphal East Kangpokpi border. Kuldeep set to talk with blockade sponsors. Scrap Sue call raised again. Force peace not viable. COTU Habisina Koi. Sangha Express Kim Power Rematal People's Chronicle. People's Chronicle Garibasi can't interfere in affairs of others. Mizoram CM JDU condemns Zoram Thanga's remark. Class 12 exam result on May 22, Class 10 in June. Memorandum to Prime Minister's 6th abrogation of Su Pay. Bundle dies in the egg in Sisipu. Thawal really calls for ending Su Pay. Habishina Koi. People's Chronicle Gimaru Power. Batang Garibasi Imphal Free Press. Impal Free Press Jarabasi surprise sec at Su camp still on. Advisors security Kuldeep says presence of cadres increasing. Mass peace rally taken out against illegal immigrants. One dies during dismantling houses in Shishipu. Remove Kuki militants from Meitei villages in Dolai Thabi area. COSEM 2023 exam result on Monday. Summer vacation extension likely. Attack on Shishipu Health Service condemned. Government urged to restore peace. Habisina Koi. Impal Free Press Ki Mario Power. Nasi Impal Pongo Pause Singi Mario Power Kramate Susing Matang Lena Bazi online da Deribasi Koi Manipur Sanarba social activists Dr. Yendrembam Kiran Baham the Taram Mokshin. Kiran Gidu Mutile Mali. Makata Nazik Manipur Lady issues you Hokiba me Hum Dagi. Satharakiba ngasi megi tang kun ma thoi fawda masi to an ma jaga sing da irang si valley area da name haraga so outskirt da ferry area da irang si adumak lady nan su dolai thabi gi da khoi changa ga mai thadu ame haiwa form lady aduga ngarang su khoi susampur ki khumujam balai kai maiti khulda moina thugai ki ba jaga sing dismantle tawna ba changa pada khoi miwe ama nan laga si de haiwa hum su khoi Security Advisor to CM Kuldeep Singh na phungdong phom sing asigi pau CM badu yaure si tang khana dingi da khoi marui na ngarang da khoi ngarang si Thobal district to an phom sing gi lakwa mi lak kya na khoi Manipur gi apun be saktam kai be yaro na achouba miyam ge bareli muchat ki badu gi footage thajara ke ana hojik le ba issue sida Kuldeep na khoi santi le ha ga su jaga sing da atopom ta santi leitri ado hojik Manipur lengak aduga Bharat Sarkar Hari form sida karimata haiba leitri masigi themjena bag wa form aduga tuan ba haju fawda center dagi kari minister lakpa khotpa amata su leitri hauji ori film sida apun bag saktum kai be yaru haidana ngara khoi Thobal da myo lak kya na saruk yaraga sakhibri si sigi wahan toksi Kiran gi meng da kamai ning bi thabi Tajit ai ngarangi kanu do really do koina ai mapal leibani na net phangani koi uwa phangjai paw singda masi amarom da yamna phaba peace relay na loi maram da balance of port amta yaugide akhoi mamang da susampur da tarik ahum da chakhib relay da adugumba sugi adugumba manung da challaga leiriba underground organization kuki militant singna nongmai yalaga chappudu ngarang gi sus de koi ugide susampur chatpa miyam da digi ngarang chakhiba miyam jine hena yambra haina aina observe tawjai chakhiba kangu singsi aina phangjabada peace relay adu coordinating committee of clubs and metapaibis of southeastern Manipur nongpok lalu haiba kano duna maitreba Thobal na madu Thobal district ki madu organization sing mayang pullaga chatpani madida akhoi miyam mayang chatkibda akhoi moina thamgiba lawgiba slogan singi manungda Manipur gi saktam thugai be yaroi kuki militant singi ga lainari balenga kaleni su dongnari ba si handu aruga Manipur da santi hanjalalu misam miyam gi punsi kallu haibna singba mayam ama akhoi Thobal gi haukha lampak tagi hauraga Thobal bazar farba Thobal DC da ahantem subas da akhoi gi prime minister da mai kuthang da memorandum ama pishan da point tramanga yawba memorandum amasu piki hana akhoi maduna ni media singna report to akhoi ujai tasengna akhoi ngasidi
lengak asida leiriba lengak asida yaubiriba kanguna Manipur State Legislative Assembly asi state asi represent toribani haibadu kaukpa manba kaukthokpa manba mayam amasu ngasi koi praja miyamna urakpa singse masida praja singsina pendadana masugumba relay mayam singse masi khudom bi thillaga mamit mamit khudom bi thillaga takpadongna masi aikoigi mota aigi mota opinion bi pirakpa hobunina laujai haibadi aikoina ngarang pigraba memorandum singdugi manungda ngasi asuk tina irang thola relief camp da adugma miyoi missing kaya ama ngasi leire miyoi lising kaya ama leibasida masigi thengnariba awaba mayam singse ngasi di ubidaba mayam ubo phangdaba mayam ama ngasi tholokpagi potuda ngasi adugi unaba khangnaba aduga ekoigi Manipur Legislative Assembly da MLA oiriba mayam elected mayam singse makhoi di special session amaga kaurakanda masida sumba awaba mayam tara ama matamda khanane narakanda madu law do semakanda relief camp da leiriba sing awaba taraba mayam se karamna kamana relief to hondage haibase madam Manipur se leiriba executive mayam singduna legislation sema iba law singdu implement tonaba execute tonaba honagadabani hoi mamangdagi tongan ba disaster management gi ek mayam ama aikoi leiragasu madugi manungda challagasu maduda yahodaba maduna cover to ngamdaba mayam do ngasi Manipur Legislative Assembly gi miut mayam singjina masi phamma kan tholaibi irang sing subside tonaba relief camp da leiriba awaba mayam singche kokan nabaje makoina singadani makoina sindragadi praja miyam gi ngasi relay chatpa praja miyam na makoida ngasi si hore si tawrina tai sida bu uba ngamaktragadi masi yamna pharak taba pot ama lakani aduna aikoina tasena ngasi di adugumba ngarang pigiba memorandum singi manungda point 35 da aikoina taja ba phangobuda yauri madudi kaino haikanda integrity ngakadabani thugaibi yaro haiba number 1 da yauri koki gi separate administration yaroi ahum subuda illegal immigrant deport tauko NRC athubuda chanalu aruga manga subuda indigenous people protection taunaba mitai se ST list chalhallu aruga kainoda indigenous people se koigi masi khangnabagi damakta khangdoknabagi damakta hena mamutana khangnabagi damakta ILP gi base year 1951 oilu relief camp da leriba mitai singi phangpham thokpa compensation phangallu amadi makoigi hana leriba mafam singda hanjanna bo hona hallu aruga nipan subuda separate administration talebe MLA taral kanoji tarasi disqualify to legal action lokulu haibi yauri mapan subuda suspension operation kudakta withdraw tawgadabni haibi yauri tara subuda DCP si koki nataba atopa ama sindu maramdi chap praja miyam tongan furup mayam tan manina ta manina huji koki ga tholokpa kanoni na mahak si sindu ko chum yaiba wafam yauri tarama thoi subuda ikoi gi third me da irang howi bado PDF haina ikoi gi Myanmar da base to lalaw singduna thon gi bani aduna makhoi singji khudak takhai ga dabani haiba sing yauri aduga ikoi gi highway protection defense force semduna highway sing khudak protect to gadabani aduga tarahum doi subuda poppy plantation madugi poaching du madu chapchana lefan gadabani tawri myam je khudak haibi yauri tramri subuda khoi myam toina laur lakpa reserve forest protected forest ta leiba singche masigi singje punna reserve forest protected forest singje ngak chen bada government a soba daita logadabni haiba yauri aduga khwaidi gi aroi point makhoi gi point 35 gi presentation memorandum aduda yauri base ekoi gi lamdam masida yellow mi myam singji gi marakta yellow mi khudimakta nungchi chana ba amari santi laina ba porok na khona bada ngasi gi lenga na singadabni haiba wafam sing thamai nakalamromda ngasi di adum tongan ba mafam sing da phamba wakat mi pam mayam ama hoi state government gi head oriba legislature gi head oriba sidi NBD na chief minister na madu relation pe yaroi badu gi protest darana phamba yaroi adu tawroi na mayam ama haiba taraga su ngasi tongan mafam sing da ngasi di tongan bu wakat mi pam phamak pada tongan ba statement mayam ama mamang da ikoi gi adum lenga ki mathakta natraga lenga te yauri ba sing da marakta piba ngamda ba sing do ngasi di nupi nupa khaktana ngasi tongan ba wafam mayam ama thamnarai wafam singdigi manungda ikoi media da quote tawda thengna jawda ngarang ikoi chap mafam du khangjaudre nupi ma khakna haire ikoi ahal ma khak ima ma khakna haye yamna nungai tabada sukumna praja miyamna tholaga haiba horpasni government da ngasi aikoina haiba dakar oriba aikoi constitutional rights je protect tongna ba constitutional rights je phangna bo hona bada isagi duty responsibility aikoi right ketang togna ta isagi duty su masak khang bai base masi duty du masak khang bai part amane na idi logjar kanda yamna phajaba wafam ne khala kana ngasi gi newspaper gi ayuk ki discussion sida ai khudong chabalorga nupi duna thambo wafam do ai thamjage maming makti ai ningjang jawdre madu maming du khanga gi ningjabi yabani mana hai aikoi ta sengna nakoi mayam ase elected ama ona thagala kanda assembly ki floor ya hola kanda thammi base nakoi relief camp hangi mamphom singsida lekai praja sing aikoi dagi pochai phi seng hawai baltin xyz mayam je khongala ga phiron khona
masigi potsi yamna phajaba wafam amanena lawi aduna maram aduna ekhoi tasengna elected oiriba singsinasu ngasi relief camp ana tawba mayam marakta saliba mayam piriba mayam singse ngasi ekhoi wara taraba praja singsagi khongatla kanda hoi government gi tawba atopa mayam am yaurongani adubu government gi nataba paisa mayam amasu praja singna voluntary organization singna individual singna stakeholder mayam amana civil society organization mayam amana su piri adubu masidi civil society organization praja singna pibadudi praja amo oina elected natabni ni yai adubu elected singdudi batin yenaba phi yenaba sieng yenaba laibiganu haiba wafam sing praja singne tulai base ngasidi lengakti yobi mayam singse bhap taba yarabani makhoi law maker ni adugum special session bawo kaurakanda law singdo siamakanda makhoi gi makhada le executive singduna executive to honaga law singdo chana laga relief camp da le sing awaba mayok na singse kon bado yamna mathau tai haiba potni matang asda yam nuai ba pot amana ngasai tajin na pa yogi ba akhoi gi external affairs minister dr rk ranjan na prime minister da suda chana riba kangu singse masigi da mathakta masi chana da na complaint tawre haiba wafam singse yam nuai ba fawi tasengna aduga amuk nakal amarom da hujik surprise visit oina tasengna chatli haina ekhoi tasengna kuldipna mafam su chanariba sugi kem lariba singda chanari haiba potse hoi media dadi yam phajaba wafam mon thamagaju masi thoina ekhoi masi thajaba ngamde tasengna ekhoina masi thajaba ngamde haibagi maramdi yengbiu ngarang ekhoi gi en sanan bi ko wa xzp member jila parishad member 7 ngang khalawai gi nupi na hai wafam se BSC ki mamang maktada pharaga puraga torbung bangladagi masagi yumdagi phau khaidok chathiba miyoi sing bawda thiba phangde nakal amaromda ngarang sosampurgi adugma torbungi adugi jaga koi torbung dina tamane jaga duda amaka thugai ba chatuba migi yum laitaba sing thugai ba chalubuda yum ningkhai raga nalle haiba wafam sing ngasi even kuljip na haibdu natana paper media mayamda ko torkanda ngasi ka yaukhatnari kai keno tawri hamnari masi karigino adu itagadi makhoi tasengna ngasi su lepa laitana makhutta lo paira kanda lo ain thugaira kanda tasengna Myanmar based laloba group kangu singdugi backing toroga ningthi jana makhoi bu ngak selaga tamaga tadora ibra natragana Myanmar gi laloba kangu ngasai PDF nungdep kana hariba kangu singdugi support yaudabra ngasi adugumna phongna chatlakana makhutta lo paira ka thugairakpa so sampur gi adugma maitai khun taramba jaga singda tasengna adugumba takhaira kanda tribal peace lane hena thabagi photo sing ekoi ngasi uba phangakpa nakal amarom ekhoi tasengna ngasi su kem da leiba kangu sing surprise visit chali check tawi hana tholakpa zumba mayam singna ngasi di adugumba ngasi Manipur da tangdu leita da thonba matam da thoiba irang sing sigi chapchaba conflict confusion mayam sing je mayek sengna praja miyam da karino haiba khangda pot amasu ngasi di adum tawri aduna tasengna ekhoi masi di yamna nungai ta pot amakak ekhoi na masi keno tawri nungai ta sing se masi kon gi ha gadi lengak singi mathau ni lengak te yaura singi mathau ni ai thamjaningi aduna taduna makhoi tori ek singdudi terror oiba terrorist ki ek oiba singdudi ekhoi na dum keno tawbi yai unlawful activities prevention act 1967 gi matna makhoi book tawba adum tawba yaba potni aduna makhoi tori ba disturbance mayam singsina maram modakanda ngasi ekhoi tasen ngasi leiminari ba nungthi chana leiminari ba praja singse masigi marakta sumba achauba singse mayam ma thari sigi marakta makasum samda jarakpada ekhoi na hujik haijaning ba wafam di yengbiyo Mizoram gi CM na hayaba Zau Furup Singh Zigi Punsin Naba Ekhoi tasengna Manipur Assam Tripura Nagaland da leibase mamang da government of India ga wari shanabada ekhoi na thamgrabani punsan jage haiba tarabadi macha na logodaba firepni aduna state atopa mana state amada interfere tawba yade aduna si tawba yade kana harakpa pot mayam singse mana constitution of India gi article 3 gi one to lana hanna honrakpa aduga madugi constitution gi provision piriba article singdubu ona tenna miyam da hanna honrakpasdi CM amo oina elected amo oina Manipur state ke CM natrakasu thangnaba yumnon leba lewak singi manungda CM Mizoram gi CM oina yamna irresponsible oiba statement ni yamna unfit oiba ek ni marks elected amo oina yamna masagi mathokdang masak khangdaba sugumba mai chaingai da mai hajanba pot ni aduna madugba pot singduda even ekhoi gi lamdam stigi kariba elected LM khote so sampur gi MLA su yawroga faminraga dum wafam sing thamak paje yam laibak thibani tasengna aduna praja miyamna Manipur praja miyamna ngasi lauraiba chalaiba relay singda tasengna mamang da tongan ba Mr. Lepau Haukif
ꯑꯩꯈꯣꯏ ꯀꯥꯔꯛꯏꯕ MLA ꯃꯅꯤꯄꯨꯔꯒꯤ MLA ꯗꯨꯅ ꯌꯥꯎꯔꯀꯥꯟꯗ ꯃꯥꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤꯗꯃꯛꯇ ꯇꯥꯜꯂꯛꯄ ꯑꯗꯨꯒ ꯏꯂꯦꯛꯇꯦꯗ ꯑꯃ ꯑꯣꯏꯅ ꯃꯁꯥꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯁꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯈꯣꯏꯅ ꯋꯥꯁꯛꯈꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯋꯥꯁꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯃꯍꯥꯛꯅ ꯀꯥꯔꯤꯕ ꯄꯣꯠꯇꯣ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯕ ꯖꯒꯥ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯃꯗꯨꯗꯪꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯀꯥꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯨꯡꯗ ꯍꯣꯔꯇꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯄꯨꯔꯀꯥꯟꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯗꯨꯗꯩ ꯀꯥꯖꯔꯛꯄ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯀꯔꯝꯅ elected ꯃꯄꯨꯡ ꯐꯥꯕ elected ꯃꯇꯤꯛ ꯆꯥꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯟꯒꯅꯤ ꯑꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛ ꯃꯈꯣꯏꯒꯨꯝꯕꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ unfit MLA irresponsible duty masak khangdaba kangbusingnena harise masidani haibara yai ana khalli tasengna aikoina haiba wafam singasi kanba taragasu yengbiu mamangda thamki all jaralong organization gi president na masagi lamda jadaba kanguna masagi state natraga autonomy tanba yarwai haiba wafam sing tholaiba singse ngasidi aikoi sumba mayam sing tholaiba mayam sina aikoi nungai taba kya ma ngasidi tholle aduna aikoi MLA tara sigi matakta makoina toiba aranba tabak torom sing sigi matakta ngasi aikoi praja amoina aikoina kari tobu yai aikoi praja sing miyam sing ngasi chap chana mapung phana khangba ngamde karigino aikoina ngasi masi khangdribase haiba matamda aikoi praja singdi ngasi gi lengak sing sigi makha ponna yamna aikoi lengak na afaba tawre afaba mayona chakani phattaba tawre phattaba mayam ama tholakani summa mayam sing laiba pot sing se ngasi di aikoina masi khangak tabagi pot ama laibase karigino haiba matamda lengak sing se lengak matik chaba praja miyam bu senaba ngamba lengak sing gi marakta matik chaba mayam yauragasu ichadaba mayam amasu maraksida phogyan yanbadam laiburduna ngasagi rule of procedure conduct of business ki rule number 300 ta any individual any person nupi nupa natraga ekoi religion natraga any caste khaktana ekoi manipur tariba khundariba or india gi countries laiba misak amana hetta masi complain to yai makoi gi aranba lisat aranba thowong aranba thousil mayam du matakta madu speaker da madu complain to yai haibase ekoi hanagi ex MLA aduga yamna veteran politician o joina nahan thau complain to ki adugumna any prajamnus to yai haibase tawrakanda makoi bu logi matungina chairak phangan drab targadi masina maram orakanda ekoi nungsi sanan leibinir mayam su ekoi ngasi khaibung taba pose soidmaki tagane lawi aduga nakal namaromda ekoi gi adugumba rule of procedure and conduct of business ki rule number 298 clause 2 da sumo to case packet payai kanana privilege ni ichi committee na ma laiba potna packet payai habisi ngasi karigi packet na tumin laiba no aduga somna kanda statement mayam mama thongna statement mayam mama koina phange nakan gi yumno na bada laiba mayam mama manipur praja miyam bu ta sengna aduga mama khoi gi jau community ama sagat na bhona bada makoi punjan na bona bagi mingda tongan ba even aikoi dagi lakpa MLA fawda makoi gi makhada mezo national front MNF ki makhada laibadawna aduga manipur praja miyam gi khandrabadawna chingthokpadawna ngasi chingthoka thamgiba even chochampur gi MLA yorokpa aduga atop MLA tara singna an mamangda makoi organization ka mezoram ki agi makhada chatlakanda makhut lonar kanda ekoi amuk khanna hanba ngamuro kana harakpa aduga statement mayam ama tholaiba singse masi kari gi punishment phaningai leitage haibase achouba masi wafam ama oi aduna ngasi di manipur praja miyam da ngasi piriba message makoina tholaiba statement singasina maram orekanda politicians sing aduga lenga amari praja singa leina kadaba mari fawda nomogi hena social lakpa maduga layeng banga moroidoba leina amagum ngasi tholaiba potche ngasi manipur praja miyamna huji footage su piriba lambi lamkhangna thola kanda miyoi lak kayana aikogi integrity kaibi yaroi aikoi amatton leimina kadabani lalawbo kangugi aduga nomoi barrel matonda masi praja miyam threaten tawbase government na masi yangjan bigadabani na harakpa potsing che haidringaida government gi responsibility di masa gi chapchaba jaga masa gi lebam thok mapam singdo lehelamaga makoi gi adugumba thabak sing ase makoi gi aran ba thabak sing toromdragadi ngasi adugumba tangdung leita adaba awaba adu ngasi fawda haukiba tarik ahum dagina ngasi tarik kun fawda numit tara ga tare ni asi fawda ngasi internet phangandana leiba asina numit dipani da ngaishalaba ngasi manipur gi adu mamai takador utkadoriba aduga civil society organization mayam gi marakta ngasi pau communication phangdokpa waba aduga mapam thoi phangandaba mayam sigi matakta aikoina thamjaningi ko thaigi gi tawre aikoi UPSC gi exam tarik kungani panda tawgoduri masira phangdoba satra mayam koi manipur da thabanga moidoba magi center da thabanga moidoba singduna mapam khalu kana pira akanda aduga even tawgodoba singsigi makoina net tagi singdharaga larik pajaba sing
पागदबसिंग ngasi pahanba phangdaba haibase masi education gi adugumba platform da education gi adugumba satra gi community gi sing oinadi human rights ki miyeng de yenguraga su makoi gi educational rights mangan mani aduna ekoi constitutional protection phangdre constitutional protection phangandabada kana kana no matheng pangchalisi haiba matamda ngasi khuseng gi Iran thon gi ba aduga Myanmaris ki mogi adumba Myanmaris nation dagi sangsola kana masi Manipur da sangjapom lauraga tangjapom lauraga even government of India state government anibu apang ba sira kanda makoi khudong sabaga phangaga makoi khulai pai ba kanghu suda lai ba kanghu na tawing torong ba toropagi mahi singse masi khoi tongan ba even khoi gi kanogi minister da oriba kanogi MP oriba da RK Ranjan na phawda ngasi gi su si lokthok ko na protest ba tongan miyam na horoi ba pot singse ngasi gi lenga bot center ma state na tarakanda atu matamda masi waroshin ma purok na khono da targadi tajit aikoi gi lewak se kari thokadam no kari or kano khangba ngamde aduna lenga te yoriba kangu singna masa ki duty amade responsibility loina na prajama kramna loina ni haibase amuktang khanda birakanda masi kupna prajamiyam gi awabaji kon biuna ay aroi bana smain thamjage tas ya bazaba observation thambe kiran aduga haji ton ba newspaper singda moine di hai akoi gi valley de laiba newspaper or print or electronic media se bias oi hadan akoi na tawriba report sing jo fact tunga tne thambe myam si akoi moi gi da changba ya de changan de ji kangpu bu de thingi ji photo kunan na su yauri adu na su akoi adum cookie gi laiba ga hai tare civil akoi gi society organization gi adu social activist laiba unaraga dum wari sanaba akoi na akoi gi pawda dum happy tani hoje to anton ba ne ngai ori si akoi Imphal Free Press yaure go back central forces provide us guns mera pai bis haibum leide welan pawda akhona tawda su thingbira kanu thengnajage nakoi pham kholaga leibiu relief camp gi victim sim haidana hauji laiba to go hanga ma hai si akoi ahing nongai phawda pusilaki ba mioi lising taramari rapid action force ki mioi lising taramari do kadai de leigi sine ji leisi don ba ji jaga singda koi tum bacha bam ta phanga da ba se leide ban new kethel man bi da haji lanjen ba mayama kirak ba to ba attack to kini habi wa fom lei arsuna ga dolai tha bi de leidi more de leidi churachandpur de leidi me am leidi akoi na phangba paw de am nak na koi bisempur dagi tongjei maril chambal lambi gi koi khupum tapak ta gi marak sidai da koi kuki kul ta ba khra lei agang sei tra tuk tra te suba agang sing che open da koi gi AK47 si yala ga chatpa adagi even adai de leiba koi gi kabui chati sing de bokta koi threaten do ba kadai chatoino kari chatoino maitulon du wari chana ba ya da ba adu mem si koi paw phangi ana swai si dani kamai tong na normal si purak kedoino toriba wafom si yamna koi gi yeng ba ya ba koi gi thaba koi gi masang thok ba haiba tare thaba am talo khoi padi ude normal si lai hai wafom ningrang kuldev na phongdo pusuli kadai da normal si lai no valley area do of course valley area da di normal si lai ab jeon lo wi area duga very de lai ro myam sing da lai ba aduga relu kem da lai ba makhoi ni lirak ba wari sing si ta ba da yamna nungai ta ba hai tare hokhiba thodok to koi delhi chapa chuchabu gi chatpadu Churachandpur police na nga aga eke pai ba singo chala li Churachandpur police na Bishnupur police na nomai kapi ha phom se khoi adu handuna kapu ana khoi praja sing law ba da kap te phom se khoi welan pau gi yam phajana report to ri ji moi victim sing na phongdora podo hoi amagi side both side mo khoi gi ba phongtok pum le so khoi phongdu hai ri bokoi da thaja ba tham de bagi mamira khoi aji pawda media changan de security force kangbu duni akhoi de changba ya da mo na chang ya ba haji torpung bangla da leiba mayam sing chana thangna ba makhoi ju leiselakta ba dagi ji migi leijaba mayam sing kai dagi phau huran ba dagi cheng huran ba dagi ok lokthokhi ba mayam si haji report se lai khoi mayam se anu sai si da kadai da no khoi din mi se leire se rapid action force campus no kadai da leigre periphery da imphal da of course mathau ta da bra na khaliji lei si da anu sai si da di leiriba security arrangement se sai da satisfy oibra as a khoi gi layman amona su aduga social activists amona su sai da di kari habini Tasit maswais da ekoi praja amoina as an ordinary layman amoina government nga si ya leba security arrangements de ekoi 100 ta 99% ko jibodi satisfied oidrin lo gutabni
मरमदी करिगिनो हाई कांदा एखोय इम्फाल बेरी एलियास दी एखोय हुजिक तसेंगना नॉर्मल लेरबनी कर्फ्यू थंबा और इंटरनेट थिंजनबा और एनी रिलैक्सेशन पीबा मतमदा अयु पुंग मंगा दगिना पुंग 12 बो पिर मापन बो पिरम बनी पान पिरम 12 सुम एक्सटेंड तब पुंग मरी बो योरपसी मसी यामना फबा पोट अमदी ओइरगसु मसी किसिना एखोय नॉर्मल सि पोरे हाइबदी यारवै अदुगा हुजिक आइना ngasai mamang si thawbo matamda aikoi huji periphery area da nongmai yanba mayam ama chatle angang chahi 32 kun yoba haibase masina oigani aikoi chusampur da ngasi yam noning ba statement amaka ngarang aikoi adumba Mizoram gi adugumba channel ama male mezo kari channel ama hai madugi pot da madu moina namma kanda thadorokpa aikoi pau dona upload tokhlokpa pot amaka yawe kari gino da aikoi Mizoram gi adugi channel oigadra natraga Manipur da aikoi mezo kangu gi tawbo channel oigadra maduna aikoi huji sagalib irang singase aikoi mitaiga kukiga sagatpani hana amuksu mamangda leikiba sigi marakta amuk hauji aikoi gi searches mayam ama mai thabagi matang duda konsalakanda aikoi ta singna adum nongmoi chingdol wanganga ibra nan Manipuri nan local mayam amna aikoi gi Bihari Madrasi XYZ Madrasi di yaudum male even Marawari singna pirak statement makoi na pirak kana phongna aikoi gi lamdam masigi miyoi dongna aikoi lerak chahi mari manga chude aina chahi ni phu matakta leire e kan tawbo kangu na pirak statement da temple lamata mai thade kaina harakpa madugi statement pishalakpa aduna masida fake news ta thada bigano masigi pot mitai da sandoi pot di aramba pauni temple mai thaba leite aikoina makoina aikogi search abne tanbagi pot manba reporting to yauri kari marangi madu fate madu freedom of speech and expression article 19 clause 1 sub clause a na piraba press ki freedom pire haragajo adugumba media local media sing electronic media sing print media sing gi adugumba reporters sing editors sing mayam na pau asengba field khungge na chatpa matamda sangan de na tajin osi haiba adumba leirakanda adugumba mioi khujok krana media asengbo oribra natra youtuber oribra kangu sing na adugumba statement sing sumba irang marga thakapda government ayaba pirisi maram karigino security maduda arrangement karigi tawdabano security gi lapses sing leiba lehaliba maram karigino mafam madugi sport ge adumba ngangai ba mayang macha sing do kanano haiba question ngasi hangakani adu haiba tarakadi madugi photo sing ne yadabagi pot ani tasing net yaba pot net yanaba matam ori tarmadi mayang masa mayang amuk matung maram khang do wakal phada ngam daba mitai community to oibi ai kabui community to oibi ai xy jen ngasi kukin tab community changaga papa thana khana chaina phu wa hat pachung yaura gadi amu ekhoi mainland india ga mitai community khana ba silibra haiba point masi poram yat pa horibra haiba gi question ma chogum lei swai sida ekhoi government gi adugo mari lenaba DIPR gi natraga any security intelligence SIB IB gi natraga any state ki intelligence kangu singi masi report masi soidan leibam thui piriba statement sing ado madu yabra yadabra haiba wafam duni ngasai koi yamba Jit Ningomba na haibi gi ba editor na haibi gi ba pota koi moi adugumba kuki fruit singi orasu makoi gi oiba statement sing moi activist singi adugumba sing reporting adum lauri piri haiba do aisu ta jawi makoi na piba statement yam phajai koi gi lamdam mas leimine ba yellow fruit mayam sing se nungsi chanan leimine na ba aduga tasengna ngasi gi adugumba government gi adugumba security gi lapses leiba posting thon biganu si tawuno haiba pot statement adum ba koi ju piri aduna aikoi tasengna leimine ba even sana sabi kunga tangan leiba kuki kunga sana sabi kunga adum nungsi chanan leimine haiba sing paper da ikona ko to bo thengna ba yauri kari maram gi damak su khataga doibno hana yellow fruit oina leimine rak pana ta yellow yamna asang ba matam dagi leimine aba ikoi khongzai kangu kuki ngasina kuki hai kangu leimine ba sing je kaidong oida khadani ngai masak oide maram leite nan hokri ba irang sing su khusim irang ni ngasi koina hairi ba je adugumba Myanmar amdagi thomjalakpa natraga mapal amdagi sanjalakpa foreigner sing Allen sing kangu sing ane koina term toriba kangu sing or gypsy gi yamna nomadic oiba mafam amda famda to leiba gypsy gi national sing ba adugumba tribe sing mayam aduna tasengna jo fruit punchen na bagi mingda tongan ba politician sing aduga high bureaucrat officials sing or XYZ sing executive mayam sing na madugi sing da moi gi insan ba yawba natraga makoi ba support to ba yawba oiramgani haina koina ngasi bo sing raga lak poto even elected sing Manipur gi kar iba makoi sing ma wada tasengna separate administration government within the government tala iba posin mayek sing tai aduna sugma mayam sing se law thugai ba da mateng pangba aduga armed groups open support to ba armed group ki separatist movement da makoi yauksan ba aduga madugi separatist movement yauksan la kanda prajam gi marakta leinaga da ba madugi akoi de sidu obasu yai akoi miyam gi mihunni miyam gi yai phana ba da mutai akoi sigraga su kai de haba wakan khanga da mota isa hingaga lore isa na pambe statement natraga nongmai chingdol mato na pirak statement haigera akoi chitan da gi pirak pani haigera tawbo ergasu pining mamong da pisal kana prajaga aduga lengaka aduga even administrator singa executive singa legislature singa
judiciary singi maraktasu tongan tongan khaibok khaibok tagadaba masung thabak thorong paikhalakpa mayam singche punishment pihaudragadi ngasi tajin haibiriba koi secretary arrestment da fulfill orabada koina oidi haijariba aikoi valley da lairiba aikoi swai da imphal mayon da lairiba aikoi well protected oraba aikoi na pawda asuk yamna unsecure oraba pawragadi aduguma periphery area da lairiba any tribe any community whether mitai kabui naga or any xyz mayam ama maitai pangal bu oragasu madugi simdo kayamna unsecure feel tarungani haibase aikoina pharungani habse koina ngasi khanda basumi even ngarang makta koltagi maitai pangal isin law singna furupna maitai pangal furupna adugumba mi father pudu de kalhura pot mayam ama reporting toro ibase aikoi adugumba sakkusu natraga magi dharma chanabi chana kalon mayam do kauthoknar kanda awaba taram matamda manipur kunai yonadi manipur prajamiyam ai yalo mi furup hawin rakpadi lerakpa singsidi amaga awanu ngai share to minabagi aduga awaba uba yadaba mayam na ware habda chancel laga mateng pangmagi adugumba thamoi chenba zati furup mata leminarakpado ngasidi adugumba hingchai tamai wakal chenba aduga mapalamdagi changchal kanda makoi matwai kalaga lore mi ge swaida akai tu gai tholaga su aikoi dak mangsa लेते अखोई की तोंगानबा करुंबा खोलाव मयाम सिंगसिना मखोई की लम मखोई की कंट्री मखोई की स्टेट सिंगजे काय गिबा तारगजो अखोई निंग खातम लैबा फंगलोरे अखोई की अपाम चटकगलोरे हाना खनबा मियोय खुजो खरा सिंगदुगी थौ खुजिन थौरांगदुना ngasi प्रजाम याम मसिंगसु यामजदबा इंडिजिनस पीपल mayamga aduga indigenous non indigenous people nga pulla kanda sumnagi lakh kunthra ga mari manga leraba aduga census report na hujik lakh kuntre kunipan khak leiba praja miyam se masigi singje awaba pibani masrais da ekon hujik haijaning badi lengak prakte yauriba lengak loan adu semit loan loinamak aphaba aduga ikoi masi pukhatna bo hotna bada praja miyam ni mihut oin thagat leba singsida ikoi nga sai mamang da haijaba adugumna mkhoi gi cheng hawai aduga fruit pirol aman ma fruit pirol khra natraga batin nungtin khra yenaba relief camp chala kan miyam da khagal yenaba mihut oina assembly floor da lepa kanda assembly floor da praja miyam gi oina ai debate tor kanda awaba mayam ahuba mayam pukhatla kanda masi menaba hona minage na khandaba manba miyoi nga toina masing yam chalak puduna ngasi praja miyam wabani aduna praja singna ngasidi makeup to kana ngasi adugumba isagi oina right to freedom of protest ki madugi zap chaba thodang lowa horokpa madusu zap chana article 19 clause 1 clause 2 clause 3 gi matungina loina na article 19 clause 1 sub clause a da right to freedom of speech and expression se exercise to wa hongrak pa se amaromda manipur praja miyam makeup to e manipur gi lengak pa singda ngasi ikoina pining eba message sing ikoina khut punjalaga chin punjalaga mit punjalaga nakong menjalaga leramba poto ngasi di tawdre loina mak tam na hangdo okanda aningba apamba isagi adumba constitutional right fundamental right constitutional protection phangnabai damakta isagi adumba kongpam isagi phirep lawa hore ado itaragadi ngasi mathong huktaba aduga dasena gyan tadaba yamna irresponsible loiba elected mayam amasu masagi duty masak khangdaba masagi duty tawbo sing ngamdaba singdo tawdaba sungyamak ek yarak roi aduna ekhoi ngasi tangdu leita daba yamna awaba ngasi mayon amada leiba potse matam athubuda tasengna yamna santi oiba yamna sangna chatpa asanba miyeng amaga loinana planning policy taunaba khona da kanda manipur da ngasi thoiba kuseng irang se thoktanaba hiram kaya da soidamagi yatpa horokani haiba thajaba thami maramdi masigi sabsaba thajaba thamjari maram karino hare kanda aikoi external affairs ki minister su oibiriba aikoi dr ranjan na su phawba ngajiban prime minister da sugi pose masigi matang da complain to horokpa se masi praja amoina micham amoina nungaiba phawi masigi ajugumna aikoi state ki legislature singna su masi sabsaba phire laura kanda aikoi masigi posting se aikoi media da phajanawa ngahaki aikoi kunthra ga manga tarukna soi tarukanda sugi matang lo thongna haigre aikoi marina sumaina sida complain tawgre aikoi anina sumaina tawre makoi tarana si tawre hainaraga praja miyam da masi chamamna ba thon bai matukta thabak oina ontho kanda mapanda puthorpa yaba wahai manungda magai administration gi nataga legislation gi ona sacha gadaba thabak thorom singi manungda even official secretary act thamami office manungda kari chana gani mapanda puthokpa yaba yadaba aduga tangai phadana tawdaba yaba yadaba thabak mayam sing praja khangba yaba yadaba tu chu ngakpa daga do endorse mayam ngapi raga masagi sab sab profession adugi professional ethics ngakna thabak tawbir kana praja miyam gi awaba se kokhan mana lengak ama leibagi lengak ki makha da leriba ma ki branches mayam ama executive mayam ama judiciary mayam ama media gi mayam ama gi thabak tohon bagi chap chaba thodang lahon bir matamda santi leiba manaba kunai manaba sakthung sangmanaba ikoi gi humanity liberty equality amadi justice hado phangani na takadi phangoi aduga hujik
Manipur government na or paramilitary forces sing na ekoi article kanogi 355 si ekoi chalai de ekoi masigi potse na haina ga leiba manungda magugi chalai ba man ba khara dum yahol la kan even makoina media gi ning tamba fourth pillar of the society gi ning tamba bu mangal la kan media da adugum news sing coverage to bodo thingba even war matam da bu thingba ya da leiba sing do ngasi thigjan bagi por ama live su mari lenaba concern government gi authorities sing both state and center na yengjan biraka na media da ning tamba pibiu madugi media gi coverage tor matam da maduna community amata da so na machak leite adubu mafam sing da thoi ba sing de ngasi security se fulfill oi den ta jet hangi question gi matung inna madugi coverage tuna matik chana tor matam da coverage to ikoi uraba matam da madugi security gi chapchaba ikoi gi chapchaba madugi wahan thok phangde ha da da pibu ngamgani haujikti media da ko tor ga hapa ga su yamba Jit Ningomba ngon da hangbira ga su madugi poto aina pibu ngamoi maramdi ikoi hujik tongan mafam sing da ngarang nahan da su ngarang mathak nahan ngarang ura mane sanga nahan sangai thel gi jaga da poultry farm mayam ama kumdara aganda adugumba mapalom da changchalak kangu jungni haba chingna ba singna mai thado omba nakan singda thad ujik mai thadok pa phuna chaina ba hana suna ba pha ba punbagi pot mayam ama chigi paw leiriba singse masida even government na akan mamiyang changa kanda karam na thupsan gani haiba potse mukhona bigadabani natragadi aikoina media da or any newspaper da any aduga wafam sing even public platform da karga natraga public gathering mafam sing da leira kanda maduna waroshin porpa yaroi security arrangement loire aduga aikoi chapchana peaceful oire haiba yaroi lakriba mapandagi lakriba paramilitary forces army sing company me amama leiriba sing se chapchana periphery area sing da yamna strict oina makoi even koigi 355 chalai bada even shoot and side ki order fawbada curfew mun pi ba dugum pi ba yabagi pot pithu okanda masigi praja singda sokam kaina tor ko singdudi even ekoina mi halu haibagi wafam nate adubu madi kapa yabagi kan order fawda pi rakanda adugu mapalam dagi changpa adugumba foreigners myam sing illegal immigrants myam sing ado madun khulai paiga changagadi isagi nation ki defense da state ki defense da or security personnel singdugi defense da madu makhoi kapa madu kapa mathok tai haise ta aroi pare smai tamjagi yamzo hum thambe Kiran ai marak sta ten brem ta lazu ge break matung da haji report tori bising si koi fake ngaktani achum paw du ni media na su la na paw phongde chasena phongdor podin haji leise saiton da gi skhara sankhra leba kolbung village da koi id hum thama mehdana suki militant sing thama ha ba gi paw leire asom da nongpo kaithil ma bm de nongbon khunja jing mi pai nare dum dang matam da gurkha rifles na maitai ta ba jaga sinda operation chathari ha ba gi paw suma mayam su leire du amrom da koi Joro haibadi koi Jo Reunification Organization Mizoram de Labor Headquarters in koi mateng pangsil laga United Nations da Manipur history bulan on na bache thaba yaro haibo hum kitaje na phongdu phom su leire mayam nei naga da leire duna sisini koi media da piri bari poching si koi lana piri gadi baji khana bagi kai mathau ta tu haibo wang su lei makhoi ge ba awaba leiba su koi dum report tong na bo nei both side ta duga valley ways ni aduni haiba mayam ama tong na basu no IT so viewers ai marak sida ten brem te lozo ke break matung da yam thur man jarake Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki masina awang nongpok bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayam dugi marakta amatang pallabada radiological investigation su mai pak na pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Matamgi matungina thabak na yam khalakpa hena chinsilakpa asi koknanaba tongan ba floor singda sample. Welcome you all to UNACO School Channel Imphal East.
an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Touch the pinnacles of success. Get enrolled to one of the finest schools in Northeast India, UNACO School. Excellence in Education. Breaking matunda mayang taram oksali Kiran aduning sahidi hazik saito ne kitang hajal laga leba koi Kolbung village da bomb plant torme ID plant torme moi the free movement ne koi da suda toribasi akoi ki pre plan ama yaurga suspension of operation jathabra haibiki acho ha ma lei toan toan ba changthal leiba se Mizoram na haji yausel leiba aduga Myanmar dagi PDF ke yausel leiba si harana almost pre plan ama tawrabra haib wangsu leiri aduna size da koi nong pogai thil mambi ki jaga sing da koi Gurkha regiment sin numidang matam da koi maitei khul changa operation jathai kai bi fum lakpa adagi si koi kaithel mambi da new kaithel mambi si da koi kuki khun khunjara leibani sa acho attack jathani ba ana sa haji dibi Sembur bazar dagi kilometer 10 mi 3 ngadang changba jaga sing da open da AK-47 rifle yalaga chatlaba charan bangam mas kadai de legergi ga sai adun ga sai gi koi security matang sini yamna acho bo hanga mo ire se aduna sidani tunga toma jaga sing da ima sina khutta koi mo pibi ron ne pa na bangam mo do eta di koi pa na jere gi harise mase michang gi wante michang sangana taga mo gi favoritism nepotism gofum natabida laiba security sin yamna samoi sengna masigi khu shanti progna bo honna gi habgi wakolol faudabra habgi wafum me ama sida mathang mathang newspapers tinga lakpa media da report ko pose masina hena hoi puning je phada ba ngamandana bagi macha ma pim oigadre size da security gi taseng ba mo khoi gi gunduma darka oibra khalina tragadi irang se pak nam da budi habgi khoi u bose khoi phangde adu amuram da khoi ngarang kuldis fin haizuni internet thing bagi wafom si pak hando bagi wafom si pak lei roina da hajik se security gi arrangement ni acho hang ori se mamang su leigre aduga praja mayam ge ji kholau laiba sing sineba size da di kari thami That's it. Aina swai the thamjani wafum lei. Ekoi kuljip singna nungtigi media ra thoka na piri statement sing ja ekoi gi state ki lenga ki legislation na traka CM later bra haiba wafum amul ai why CM is silent at this juncture. Prajamuna hangmani ko mase ekoi na. Indian constitution na was article 355 to salai da taraga di kuljip na wangang si yabra haiba potu ne. Ado tagadi government gi any related high official high top ranking official amaneta wangang ba press miam koruga ngang bi yabra. Pressing na coverage to the press ki do and don'ts journalism ki profession da yamna well qualified ba kangu singna journalist ama oi bagi ethics ngak ta bagi mami taribra haibana jing nakun khudi maki loin ma kaithara abra ekhoi gi lamdam si lo ji khangdaba lo laitaba lawless len amoin urakpada masichu mateng pangjalabra haiba wapam sing tajit thamjaninge ai public parja moin ai opinion da journalist ki against ki wafam nate lenga ki against ki wafam nate but adubu lenga lo na sida yauriba posting gi manungda ekhoi gi kultip na Manipur state represent toroga leibase ma governor ra ma chief minister ra ma home minister haibagi wang amaka ai chwaida aina thamjaningi masina maram orkana makoi gi lenga ki oriba sasan gi oriba magi sando yatok riba kayat mayam singado maduda kaira sunu kholusunu haibagi wafam di nate aduna aikoina swaida ekoi gi elected representative aduga minister mayam gi chief minister power ladiba pot mafam singsida ekoi Mizoram gi adugumba chief minister na tongan wafam mayam ama presta mamdu sumibra lalibra masana pabura khangjadabra khangdana ngasi thorpe statement mayam amana jau community ekoi se Assam Manipur aduga moina pigi mafam singdo madu punjanna ba aru ibn Myanmar amdagi changa iba mayam singse ekoi isilnaw ngakani kana open statement pirakpa adunga singba mayam sing pirakanda ngasi tongana MNP na Mejo National Front gi pandam da zo mayam sing punjan mani kana haibdi manung da ta jin haib adugum na makoi si
hidden agenda ama manungda lolaga thammakanda madu lalahubagi adugumba system movement singdu makoina guide tawkanda masigi mayam sing northeastern state ta taseng khoi manipur da su separate kukilen taliba aduga even mizoram da su makoi ga aduma tongana tanbra makoina tawi potsi karino haibagi acho wahang mayam amang si tam tam tolaiba aduna aikoina hujik matang asda hygienic badi aikoi gi responsibility se masak khangba daita leiba elected natraga executive natraga any mayam ama any professional leiba sing dakar oi yangbiu Prime Minister amadi Union Home Minister laktuna waroshin puroktrabadi kuki militant sogatpa MLA singi matakta ima singna landara gani kani ima larikna madugi larik leimana harakpa wafam sing tholiba even ikoi mamangda nupilan ane khawgre 1904 amadi 1939 gi khoi gi nupilan khawgre hawgi ba posting dugi langi kano duma tongan ba pot ama chatkhraga ngasi ima atasengna aikoi manga tungi yengubrada aikoi tungi masing yamna sahi masing yam leitraba ima adubu manipur gi integrity di kai biar roi manipur saktam ni tugai biar roi manipur praja miyam da mapan gi adubu changchalakpa mitop miyan cha singna singna rakpa yar roi haina ngasi ima ason bi singjna ngasi lawrpa hoba makoi gi thongna adubu di ngasi na amana bo lowba ngamdaba adubu mayam singdo lamasi thongna happy boina maya sangboina lawo roi jina mayek singna tae madudi karigumba andaki pose even kuldipna network matang da haibadu masi matam khradum laigini changna karam kana haiba ngamde kan statement hektolok je aikoi manipur state che masi gi lenga loan semit loan xyz any aikoi gi dakale ba pot mayam chingche any pot xyz mapan dagi itan khitang karam mong da kamaina lisalaga insert rokanda democracy leba kamani elected representative leba kamani manipur si tasengna aduguma military shasan sat leba kamadi nate aduga any law laitaba lam amadi nate law na mayam si pullaga lei hariba do karawai da pullibno haiba question mak lai ngasi khoina hangiba wahang sigi pakhum moina ekoi phagi biyai punba yai adubu logi matungina madu challenge to busu yaragani na khalli aduna sigi pota ekoina haijening adi praja miyam ekoina ngasi ekoi masi ekoi gi DGP mak oibra maha DGP mak oidradi hoi ma security advisor haibado oijasanu magi security advice to manung da tawdana mapana thoga ngasi pira kanda praja miyam da hena yamna achouba aki tujungba ponba yaba wafum mayam ama thangba da chathara iba potse kari karamba policy kari karamba planning no haiba potse ngasi ekoi lengak paliba lamda mamu oibnina lengak ta yoriba sina clarify to pamjai natragadi taje ekoi hujik tajena panbiriba tongan mafam singda maitai taba khun singda mapangi adugumba miyan lanmi sing haitare kogi Indian Army haigera Assam Rifle hoigera Gurkha hoigera XYZ mayamna sumaina operation chathaba hawi haibase tabadi yam nuaite adu bitagadi hadaki mi ahumda thokiba thodokta police station dagi lakhibani haiba lising amaga samaga humdra nomaida ngasi koi samri ga marfu ga mapan pikhale haiba potugi awatpa thibagi namada lakhriba nomai mayam se adugumba madugi lanjang da yaugiba natraga madugi movement da yaugiba mayam sing praja miyam sing dugi marakta madu lakhibani aduna praja miyam gi marakta nomai da lerangani nomai thibagi namada taseng otpa horibra haiba wafam sing masang je thamdini Manipur di ekoi Armed Forces Special Power 1958 ki sai theng mayam ama phangraba adugumba lanni mayam amana aduga state forces mayam amana makoi de piriba power do taseng namadu sapchana mafam sana season adana tongan ba season ni mamong da season ba makoi da adugumba power pirabane na tawning mamong da tawbuduna leigiba adugumna ngasi adugumba Manipur gi sumba achauba majugumba samasya ama thokpa matam sida adugumba kulai pairabani ekoi agum uniform setlabani India gi ona praja miyam nga o haina aduna praja miyam nga pagi namada praja phuruk masing yamna leiba jaga sida praja phuruk macet khaidoga aikoi amana amagi adugumba posting si tongan na ngasi leinaba man ba taba man mamong sida makhoi si yauna mateng pangchina khona ribra irang sida tasengna mai cha ingai da mai matak da amu petrol thau sing hijalakanda hena chaknaba masak ama maram ama ohenaba sillibra kanana sillibno madugi potu kanana makoida madugi poti aya ba chapchana piribno madugi mahutta designated kem mayam ama sugi lebam jaga mayam amada makoi aduna chatlaga natraga ngaaga thon mayadana thammagadi hojik anatraga hendorok chingduna lan kapta badongna aduga lalawa singduga dum kapnara kana singda laibiragadi praja miyamna masigi nuai taba ningdon bomba thoi aduga makoi busu hena nungsiba thaja ba pokani natana hojik taw yo posting dadi tongan manung da hidden agenda kharasu leirakanda maikhum uppa joro haiba tare koina aruga mi masak
ताकंदा काउंटर इंसर्जेंसी ऑपरेशन दा मतम मयाम साइलेंड्री मयाम तव पोतो अदुगुमना मखोई ओपन होइना मदुगी साइलेंड्री पॉलिसी तौरकांदा मखोई याहोलकांदा अखोई लालौब फाबगी नमादा लालौब हाटपगी नमादा लालौब नमदबगी नमादा काउंटर इंसर्जेंसी की मिंगथोलदा ngasi armed forces special force 1958 की मरुमदा मी लिसिंग अमगा समंगा कुनिपान कुमापन हाटखिबा फाखाप तौगिबा अदुगुमना मखा सतरक पोन तोवान मियोट मिनैसिंग तंजा लौरगा चथनबा होनबदा मतेंग पांगलिब्रा हाइबगी अचौब चिंगनबा स्वाइसदा लैयना थमजबा ताबनी अदुन मसिगे सिंगसे अखोई तसेंगना कुलदीप की वाफम नते डीजीपी की वाफम नते सीएम खत की दायित्व नते लेंगाक असि पानबदा याउबिरिबा लेंगाक असि मसालोइशन ओइबा मयाम अदुगा कोई कॉन्स्टिट्यूशन न प्रोवाइड रो खाइदोक पिरमबा लेजिस्लेचर की एग्जीक्यूटिव की जुडिशियरी की लबम थोको थौदांग सिंगदो सब चाना मानन लोमिन नरकांदा योसबी मखोंग ओ मसे मखोंग टेक्तना मणिपुर से अमतंग खिनबिरकांदा मजी मखोंग टेक हाइबसिसु अखोई फोर्थ पिलर ऑफ द सोसाइटी ओरिबा मीडिया ना सब सब कवरेज तोरकांदा प्रजा सिंग अखोई से अमुतंग शांति कोक्सदा पुरकना होनाबदा पीस ओइना होनाबदा मतेंगसे ngasi लैंगाक यारबसिना पांगद्रगदि प्रजा अखोइना लाउजबसिना प्रजा अखोइना खनबसिना प्रलोइन मक चुम्मे नत्रगा मसी मखापोना लैंगाक सलु हाइबगी वापनि नते मसी ओइबि यारोइ मरमदना लैंगाक याउबिरिबा और एनी कंसर्न अथॉरिटीज सिंगना मसम मसिदा अमुक हन्ना खुसेंबि इरांग सेमना होनाबा अमदि मदु तौरम तारगसु थादोपियोना ताजि एचमाइ तमजे याम सुमे किरण अदु लैबो फुम से अदुनि अखोई तसेंग मसिगी चपचाबा रिपोर्ट लेरबने हजि हाइदुनि बिशेमपुदगी किलोमीटर 10 मुक्तंग चंगा लेबा जगह से ओपन दा जिप्सी दा कनोदा जिप्सी दा दगी शक्तिमान तुंगा ओपन लिबरेटेड जोन की टाइप ता कोई अफगानिस्तान की तौबंग की टाइप ता पूरा चलेबसी थाजलिबा रिपीट एक्शन फोर्स का कांगु कदाई लेग्रगे हाइबसे मुक्तंग अजे अमुक ताबीबसिंग अमुक हाइगे सिदा नुंबा यालगा चले चही 3 के आंगांसिंग हाइबसे अखोगी पाउमिने पिरक रिपोर्ट नि और हजिक मखाता लाचनिंग सी अखोई लान मरकनी हजिक लेरे सी अदुना अदुबु अमरोमदा अखोई एजुकेशन हाइबसे हम दरका हाइबा ताई और क्लास 12 के एग्जाम सी हाइंग हाइदोगने हम सिंगरांग एजुकेशन मिनिस्टर एन बस अखोई टीएस बसंत कुमार फोंदोखरे लेरिबा इशूदी हजिक रिलीफ कैंप दे लेरिबा आंगांसिंग मी लिसिंग मरी हेना लेम एडमिशन तौगनी टेक्स्ट बुक पीगनी यूनिफॉर्म पीगनी हाइबम लई अदुबु हौजिकी मतम सिदा कमायना आंगांसिंग सिदा याम शांति ओइना लाइक तमनगदगे हाइबसी अचो वांगम ओइरी मखोयदा यामना कोई काउंसलिंग पीबा दरका ओइरी अखोई लेरिबा तोंगा तोंगा रिलीफ कैंप दे लेरिबा आंगांसिंग सिदा अखोईगी लमन खुमनिंबगी वखलुन पुलक्तबा अखोइना तंबा ngamde उरियो मयाम मपा हातखिबा ममा हातखिबा मयुम मकई थाखिबा ममित मंगना उहुरबा ngakतनी और आंगांसिंग सिगी लेरिबा खुदिमंगनी अनिमक्ता कैम रिलीफ कैंप से कुकी की ओइबगाय नत्रगा कोई मिटे की ओइबगाय अदुना सिमसियम दरका ओइबा नेट ऑफ द आवर ने अदुगा कोई एग्जाम सु लाइसु तमदबिया दे लौसु उदबिया दे हाव फम सु नान कोई मिटे लिपुना फोंदोक बम सु लाइग्रे अदुना हौजिक लेरिबा फिबम सिदा हाइबताई एजुकेशन की यामना दरका ओइबा मतंग मसु ओइरी अदुगा लेरिबा केम सिंग लेरिबा अंगांग सिंग चाजियन बि यावरी अदगी मिरोन बि यावरी ngरang मुक्तसु कोई आइडियल कॉलेज दा लेबा रिलीफ कैंप अकाम पाता कोई अंगांग पोकपा अदुगरंग सोस्ती पूजा अखोगी इपान तौबगी थोरमसु अखोगी चैनल दा मयाम दो उखिबदुने अदुना स्वाइसिदा यामना मरुएबा मतंग हिरम खुदिमक्ता कोई काइथरकपा इंटरनेट बैन तौबगी ओरो इंटरनेट ऑफ कोर्स इंटरनेट बैन तौबसिदा कोई तोंगान लेरिबा एप सिंग सिउना कोई बैन तौरकाना से फेसबुक ओरो व्हाट्सएप ओरो मयाम से बैन तौरकाना अतै सिंग सिदी दुम इंटरनेट सिदी यहानिबगे अपाम्बा हौकिबा तांग मरी दगी देपगा जि तांग 12 निमिट 3 निपान हेना कोई पूरा आउट ऑफ दी वर्ल्ड ने कोई लेरिबा मैम से प्रजा सिंह लेरिबा मैम से इंटरनेट से याउद्रबा याद्रबा नोमगी चंगद्रबा याद्रबा मचल अमदम ओइरिबनी अन स्वाइसिदा एजुकेशन एज वेल एज इंटरनेट सिसु यामना मरुबा ऑफम ओय स्वाइसिदा किरण गिबा तेंतकपा मोटम थम्बिउ किरण ताजे ताबी को ताजे हैबिउ ओ पेरोले ताजे हुजी एखोइना हुजिक लाइरिबा हुजिकी अखोइगी रिलीफ कैंप द लाइरिबा छात्र मसिंगसी लिसिंग मरीगा चात्रेट निफुतरेट लay na ngarang honorable education minister chi thanojam basintana phungdoki wapam lay tasengna akhoi huji tasengna haragadi mahakna huji koi
ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ mentally moide effect toriba kangu sing si su kong na bagi damakta aikoi distance learning ki khudong chab jo piragani aduga aikoi hujik aikoi manipur da aikoi tongan ba yadraga su lo na yadraga su aikoi class 9 or 10 da lagi ba kangu sing se magi rule na yadraga su madugi makoi yana ba anak pa school sing da makoi emission pina khona ba aduga voluntarily aikoi lai chu haida ba educated people me am thopir akanda makoi bu larik tambi da mateng pangbiu makoi suti manung da laibo thopir ona appeal tor pa yam nungai ba fawi larik ki adugumba education si pek one of the society ni even during war da fawda education gi sectors is so on the haina balai ribani aduna aikoi manipur gi lenga marakta yawriba singda aikoi yamna mathongna leiba larik haiba aduga chachengna leibak ki khanba singi manungda aikoi Mr. Thamauzam Basanta education minister ama oi bra haiba singarang gi sumba statements da aikoi nungai ba madi fawi da sengna masigi mana relief materials singi mahutta aikoi gi marakta haiba tare yamna maru oiba aikoi mioi praja aikoi gi aduguma fattaba mind mayam se relief phangan gado bise education si mapung phana masi madik chahalaba matamda well qualified oiba mioi mayam leiro matamda peaceful oiba lakado bine haiba se maki wakhalda mami tabane na ai lojai aduna tasengna aikoi hayeng kenogi keno tang ahumda haidokani haiba hayeng tang kunithugi pung ahumda haidokani haiba class 2 ki exam masigi result khoi ngaiba tabani aduga hauji handake thokim irang na maram orakanda thuna haidokpa ngamdriba even makhoi adumba regional language singi tongana gon sing khotpinaba che yengbinaba laitabaduna kitang khudong chaba laigidabaduna aikoi june gi fast week fawdri class 10 haidoni na harakpa statement tholokpa je praja ama oina tasengna manipur sibu thangatpa pamba awangba thakta malemgi thakta lehenba pamjaba aduga education sector bu sakotpa pamjaba misak mioi ama oina aikoi ju masidi yam nungaiba ma phawiyena ai smaida thamjaningi maramdi hauji aikoina hauji voluntary thopiro o aduga classing mongda mokoi class ta boi mathakta hauji aikoina tasengna makoi sana khonabagi numidawram matamda aikoi tasengna madugi khudong chaba baw pinaba honagani kaina harakwa pose masina mayek sengna tai madudi relief camp da dakale lebase miyoiba aikoina hingbada sana thamagi polam pochak sing mayam ama changi chenaba phiron sing changi aikoi tasengna nungaina leiba phangdragasu relief phangba wakhal nungaiba pot changagasu madugi manungda khwai dake na maruoiba importance oibase education sector larik tamba phanganba satra gi right mangandaba satra gi pusi kanba jisu yamna maruoiba thokdang amani haina mangna khalaka ngasi lokholakpase aikoina the honorable minister education Thanaujam Basanta bu thagataba ngamoi aduna tasengna aikoi chapchana academic schedule madu satnaba ngamnaba aduga tasengna madu wan thok leinaba madu cover tawnaba khonanaba da masigi mateng ekoina ngamba pangani kana harakpase masu maina ekoina gi lamdam masida thagat kriba assembly da phaman kriba assembly gi mute am oina constituency khudimate kakhalaga thamgiba mihut singnasu masa na logadaba responsibility daita singdo masa gi concerned ministers singna tawudaba thabak singdo makoi singdunasu basantana toriba asugumna torpu taragadi ngasi lewa kasida lamdam masitang du laitadana khusengi irang thoiba sisu atu matamda tension mangangani masa gi responsibility kautopigano relief material yenaba relief camp yengchinaba media da statement thoknaba aduga tasen ngasai ikoi ima amana haigiba batin yenaba chieng yenaba phi yenaba lekadi pochai khaigat akata relief material yenaba nakoi mihut ona thagat kibnate nasagi responsibility nasagi daita duty singdo tobir una haiba poto matang asdani koina haijaningi se ngasi Thanaujam Basanta education minister na mahaki lawum thokpa magi pakat pam thokpa adugumba yamna charangnaba logi adugumba yamna achouba adugumba conflict leiriba manungda bawda mana sumba statement tholokpa sumba tholakanda yamna boloiba statement am lorokpase masini prajami yamna pamibse adubu madugi haikriba thamkriba media da phongdokriba wapam singase amuk thabak koina onthokanda praja singna uruba matamdani aikoi gi elected sing aikoi gi mute sing se masi praja miyam gi thabak tori praja miyam gi khalli praja miyam gi asengba mute haigadobini haibase ai swai thamjaningi maram maduna aikoi gi young and dynamic haibtare adum yam naha oina ahan singi maraktadi aduga leader amasu matik cham leader amne khanjariba larik chu yam haibane ne koina lojariba Sri Thanaujam Basanta education minister loiba pot haidokriba wafam singase daita singase thabakta tubudo ontok pirakanda praja miyamda ngasi adugumba lanjenraba
ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯋꯥꯕ ꯅꯪꯉꯕ ꯃꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯀꯦꯔꯤꯌꯔ ꯑꯃꯗꯤ ꯐ꯭ꯌꯨꯆꯔ ꯅꯦꯁꯟ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯤꯒꯗꯧꯔꯤꯕ ꯄꯥꯡꯒꯗꯧꯔꯤꯕꯁꯦ ꯏꯖꯨꯀꯦꯁꯟꯅꯅꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯅꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯑꯃꯗꯤ ꯇꯧꯔꯛꯏꯕꯁꯦ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯎ प्रजा मियाम मधु येंगनबदमता खौरांग गायरीना ताजे इस्माइल इंटरनेट की वफम से किरण है थमजगी दुने अइना ऑफ कोर्स इंटरनेट से तौरकांदा लेरिबा ऐप सिंग से फेसबुक ओरो इंस्टाग्राम ओरो व्हाट्सएप ओरो को अतै सिंग सिदी अदुम ngang थिंगन बया है वफम मयाम थमी एक्सपर्ट्स ने फुंग दो एदुगा साइज इंटरनेट थिंग वफम से तेंदक मोदम थबिरो ताजे आई इंटरनेट थिंगबगी पोट से आई मतम अमदगी होंग ऑब्जेक्शन तौरगा लाई हौजिक ताजे ना हाइबी अदुमाइना फेसबुक व्हाट्सएप इंस्टाग्राम मैसेंजर XYZ मयाम सिंगसे मसि थिंगजलगसु छात्र ओइना एजुकेशन सेक्शन द एजुकेशन सेक्टर द तसेंग ngasi खुद थारिबा अदुगा इंटरनेट याउद्रगदी मखोय तसेंग खुदम नादि UPSC गी लारिक सिंग ताजेत सिदा लोइना सुना मणिपुर जु फंगबनते अदुगा अखोयना नैनबा ngambagi मागी कैनो सिंग से अखोयगी लारिक सिंग फंगिबा सिंग सिदसु फंगबनते UPSC गी वाफम गदनते लो तमिबा छात्र सिंग अदगी इवन MSW मास्टर इन सोशल वर्क तोरिबा इवन इकोय जु तौजरपनिना मसिगी कोयना मास्टर तौरग मतम लारिक फंगदबगी अवाबा मयाम अमा सिगी सिंग से नेट तगी करिदगी कोय येंगबा पाबा reference lo mayam to do ngasidi masigi kano mayam sing se masigi right mayam sing se net sing masin maram ko koina mak violate to gira bane ai lowi atuna net sing di jaga koina ai koi kan taseng na koi committee mak lai citizen committee for justice na manipur na madugi even koi gi yam khaidem tamani na madugi chairperson chairman oibani person oibani aduna masida koi yaw koina piba madugi memorandum da su koi government piba da su yaw khrabani koi mapam jaga sing se larik pabam aduga even ekoi news kangu aduga editor sing laiba aduga print electronic media laiba kangu sumba jaga sing larik pa jaga do kangu sing jati masigi net sing je only entertainment purpose natraga any atopa sing do yahandraga su ekoi sumba larik pa janing ba or any darka laiba ekoi news ki kangde ama kangde sumba mayam sing jati internet sing jan bibisna ekoi gi saukhat lamjen da maning halan bada mating pangjan mani masidi athu matam da andopiu thingan biu aduga masida internet paira kanda tongwan makhal gi propaganda hat speech trop mayam do di maximum punishment kari piba yabage habado madu government lep kana pira kanda masi amtang punishment phangi yadena aikoi side law je kunna paiba yadena ro khangal laga lore aduna tasengna samatam sangna internet thing baibas di even war tawriba mafam sing malem gi jaga sing da se hurricane gi haro ama gi haro war taw mafam da bawde even internet se thing da braina khali ta je adum ikoi na uba phangi mayam ama pau coverage mayam ama thador ko mayam ama ikoi gi mayam uba phang adugumna manipur thoiba asengba ground reality sing se प्रजा मियाम मालेम के रेस्ट ऑफ द वर्ल्ड ना खंगन मथौ ताई नत्रगदी खुजो खरना नत्रग नोमै बेरल मतोंदा इवन नन मणिपुर सिंदोदा एकोई टेंपल मै थादे हारि बसिंग से मखोय मफम मदर मखोय खर ले होबदो नखोय लैगे हारगदी सी हायोना हायन मानबा अमदि यावरी एकोई मिटै सिकांगु सिंग से एकोई हिंदू gi lining chu machet loba masagi mitai gi dharma jachaba admaina lairakpa pot ama leibani masagi mayum da masagi keno da lai loina lasaba nga tani masa phura chajaraga laisang chajaraga tawu mayam su yauri masigi masing thijin bada masing mayam su mai thai haibado kaisu laloi aduna masidadi religion gi aduga masigi pot dharma gi lamda pusal akanda khana chainaba thongna bagi wafam statement thokudi langani aduna maduda church mai thagiba laisang mai thagiba haugi basingduna madugi achoba param orakanda makha taba potadi धर्म की पोतदी एनी लाइनिंग लाइट छोन चटिंग बचा चसनु तौनिंग ममखंगी लाई खुरम जसनु चर्च का जसनु टेंपल का जसनु अदमन इवन एकोय मेटै पांगल सिन मखोगी केनो चटलगा लाई खुरम जसनु मखोगी अनिंग मपा मद यसन बिदना मसिगी पोट स्टेटमेंट थोलप मतमदा एकोय कम्युनिटी अनि थोइंग मतमदा मपाम की एक्सटर्नल डिस्टर्बेंस हाइबा तारे मेनलैंड इंडिया दगी लागा सैदांगा सिर करवा तरगा लैबा चही अनि हुम लैबा नत्र चही सांग लेर कोरसु मखोयने पिरिबे स्टेटमेंट सिंगदो खुदकता हंदो पोट चुमी नत्रगदी मदुना मखोई मैरिक्तगी मैजावी हौरगदी अखोई तुंगिबि याई मणिपुर जाति दी अदुबु मणिपुर लेबा मखोइदसु इवन अवाबा तारकबि याई इवन ममांगदा अखोइना थोखरे स्टेटमेंट खरदा हौजिक सिगी वारोइशन से लाक्त्रगदी अखोई इवन सीएम गी दगे हौरगा मिनिस्टर मयांगे मयुम सिंग थोमजल लाकांदा माइहौ लांग थोलकबि याई हाइबा स्टेटमेंट सिंग असि मीडिया दा न्यूज दा कोट तरगा ngasi ai थेंगजै मदुगी पोचिंग दा अकन वाई सिंग ओरगसु ngasi प्रजा सिंग से अदुक यौना पेंद्रे अदुक यौना सेटिस्फाइड ओइद्रे ngasi गवर्नमेंट दा मसिगी थाजबा प्रजा सिंग से करमना गवर्नमेंट पीगदगे से गवर्नमेंट गी दायित्व ओइबिउ रेस्पोंसिबिलिटी ओइबिउ अदुगी मतंदुदनि
प्रजा अमदी गवर्नमेंट लेंगाक शासन अमदी प्रजा मियाम की मरकता अफबा मरी लेगदो सेना ताजी आई सुमाई तंजे हम संभवम ने हजिक मे थालो सले कोई मे अमसुंग जून था से कोई मणिपुर को ने दम चरांग ना बथोक दम नि जून लाइटिन नक्सले इमाई बिल सिंग तोन तोन मफुम सिंग लाउरी बसनी अदु अनि सुबा जून 18 नमा थोनबा इनवाइट तो बिगनु पाटोन तो बिगनु हाइदा लाउ हुम लई अदुना मणिपुर लेंगा याना फजना चेक्सिना याम फजबा स्टेप अमा लखो मथौ ताई बर लेंगा का ताना रखना कमाइन तो दना कोई नॉर्मल सी पूरा कदगे पीस एंड ट्रैंक्विलिटी कमाइन पूरा कदगे एफसी कोक थादबा मतम जोरे थेंगबले याम कुइरे तांग हुम दगनी ngasi तांग कुन गा माथो योरे औना याम कुपना थादरा कांदा प्रजा सिंग लेरो म्याम बि लिसिंग कुन कुथ्रा ग मथकता लांजेनर ग लेरो म्याम सिंग असि कमाइना नॉर्मल से पूरा कदगे एफसी कन मथौ ताय थमजगे थैंक यू सो मच किरण चेलाव तम गाइथो पिरगा दम बेलिट टीवी की न्यूज़ जेड आई कुक सौ याबिना तो तो इशू सिंग मदी ngasi imphal phong पाउ से सिंग मरु पाउ खरा खनाबता सरुक याबिगना हाना थागचरे ngasi de dom ELITETV की न्यूज़ जेड क्लो मतंग से लोशन जरे थिंग मंग हाइजे बदने को चैनल से दम नांग न केबल ऑपरेटर्स न कांटेक्ट हो यो चैनल सी MCTV मणिपुर केबल टीवी GTPL को थांग चैनल नंबर 991 अमरी 975 तो फोन बिगिनी मैसेज नतना को चैनल सी Facebook Instagram सो YouTube तो फंग मरो ने YouTube 24/7 कोई चैनल से फंग ने दम लाइक तो बस शेयर तो बनी सब्सक्राइब तो गाउने एट द सेम टाइम नोटिफिकेशन बार संग में ना बेल आइकन नमी न खुद खुद की बिजरी ब्रेकिंग न्यूज़ सिंग सी ताबम सु यिम खुदों जाबि लव यू अदम न से कोदा फीडबैक एंड सेशन पीबीओ को ईमेल एड्रेस info@elitetv.in नत्रगा कोई WhatsApp नंबर 9856236124 नत्रगा 8415875251 अदोना फीडबैक एंड सेशन पीबीरक यागनी अदोना पीबीरक फीडबैक एंड सेशन थबक तो अनथोना मतम खुदिमक्ता ELITETV ने सेम साथ में लेजई हाई वॉम थमजरग ngasiगदी कानेन वे थंगजेरी पिनेबिरसी अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एपेलियागी अपांबा मॉडल सिंग सुपनदगी लुपा लिसिंग 10 खक्तंग पुथोकपिदुना लोन ओइना लौबा याबगी खुदोंग चाबा पिजरे अकुपा मरोल की दमक कांटेक्ट होबिराउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैबन अमदि संगाई प्रो खुदोंग चाबा सी मांगन बिगनु ngasimak कांटेक्ट होबिराउ टर्म्स एंड कंडीशन अप्लाई